अहानबदा मरुइबा पाउ मणिपुरी पोनी की चाकताफम ओइरिबा वेटलैंड सिंग मांगसिलकपना पोनी ngasiदी मुतखिबा याबगी अकीबा लेरे हेली सर्विस लेपखिबना मरम ओइरगा जिरिबामदा लेरिबा मियामदा खुदोंग चादबा कया मायोकना हले अमदी लामई थाबा थिंगदुना उमंग कन्ननबा होटनबगी तंगाई फदबा लई हाइना एडिशनल प्रिंसिपल चीफ कंजर्वेटर ऑफ फॉरेस्ट डॉक्टर एल पुनीना हाइक्रे खुरमजरी टाइम्स ऑफ मणिपुर की मणिपुरी पाउमियंग ताबिरिबा मैम पुनमक आशाप्रियाना तराम नोकचरी ngasi maruiba pausing sandokna pizari wetland area singda laingakna paikhalakliba project kaya amadi human encroachment na maram oiraga manipuri poni singi chaktafam oiriba mafam sing ngasidi mangsilakle athubada midyang changhaudrabadi chahi kharagi matungda manipuri poni mutkhagani hiramasigi matangda akhanaba report ama Hada samadon ayangba marjing lagi khongnet sa malem gi phambak thakta matik magunna masak takliba sa sigi laibak ngasidi tambangam dana leiri puwari gi tangka kaya da thokiba lanbung singda amadi kangje gi kanglon da atopana laksaba amata mayokna khidaba sa asi ngasidi lamdam asidagi mutkhiba yana leire Manipur lengake Department of Veterinary and Animal Husbandry na chathakiba Tara taret suba Quennial Livestock Census Report lisingani ahumgi matung ina Manipuri poni asi Manipur pumbagi oina masing lisingamaga chanipan marfutara humdoi leri haina report piri ing lisingani tareta amuk sathakiba tara nipan suba Quennial Livestock Census Report ki matung ina Manipuri poni asi sumnatagi masing lisingamaga chani tara nipan khakta ngaire haina report tauki Nakalamaromda Inglisingani Tara Marida Manipur Horse Riding and Polo Association Veterinary and Animal Husbandry Government of Manipur Manipur Equestrian Association Amadi Manipuri Pony Society na punna khusamna duna tha mari chupna sathakiba survey amada Manipur gi ching amadi tampake tongan ba mafam singda leiriba Manipuri Pony masing thibagi thabak sathaki survey aduda phangkiba first response random report ki matung ina subnatagi pony masing sahum humpu khaktamak leiramba thengnakhe random survey adugi matangda makhata na palliba warul gi matung ina survey aduda chitha hoba masing thiba yahogdaba sagol masing asi yamge haina yamlabada ching amadi tamgi punna chani dagi chani yankhai phawba oigani apunba masingda chamanga yankhai dage satruk yankhai phawba dagi hena Manipuri pony asi leitre haina report asida piri census report lisingani ahum gi matung ina Manipuri pony asi Lisingamaga chanipan marifutara humdoi census report lisingani taretana lisingamaga chani tara nipan aduga lisingani tara maridana subnatagi samnga yankhai dagi satruk yankhai phawpagi manungda leiri haina report piri oirakliba phiba masida hangba yaba wahangde Manipuri pony gi masing asi sahi khara asida karidagi asuk yamna hantharakliba no haiba asini Manipuri pony na hingmada khwaidagi chunaba environment asi wetland ni Kudam oina hairabada lampel pat hairiba mafam asi Manipur gi wetland area 18 gi manungda khwaidagi maru oiba wetland amani hairiba mafam asi sahi yankhai gi mamangda apakpa pat ama oina leirammi matam gi honglakpa amadi sakholakpa gi matung ina mafam asida mi tasilakpa amadi project kaya ama paikhalakpana ngasidi pat asigi sada yankhai manga gi mathakta urbanization amadi encroachment tawrakpa kayana lampel pat ki saktamda asauba ahongba ama purakli matam amada sanjabung oiramba pat asi ngasidi sanjabung amagi saktam mangsilakpana sagol singi chanaba sajik marang kaina leirektaba amadi honglakliba mahausa asina maram oiraga sagol sing asi hingnaba honabada asauba singnaba ama oiri lampel pata matik chana sajik chaba phanglaktaba sagol sing asina Imphal city gi phattaba hundokpham amadi chillaba lambi singda thoraktuna machinjak thibadagi garina thomba amadi fatta hogdi Plastic na singba kaya sasin badagi sagol kaya ama thawai mangli. Pumnamak asidagi kalhausi hairabadi Manipur da leiriba recognized wetland 18 asi kalhauba amadi
masida sajiliba yumkai lainga ki project installation sing asi wetland nataba atai atopa mafam singda hongdokpage tangai fadava lei natrabadi modern polo gi poknafam oriba manipur dagi manipuri poni asi sahi kharagi matungdadi uba phangkidaba su yana leiri hiram asigi matangda manipur poni society gi secretary ningthau khongjam ibungo chobina haikibada manipur gi wetland amadi sanjabung sing mangsinlakpa sagol singi sanjabung oiriba mafam singda lau usinba amadi yumkai sajilapa kya asina manipuri poni sing sitharakpagi asauba maram amani khudam ama oina hairabada matam amada oiramba lamphel pat ki saktam adu ngasigi oiriba lamphel pat ki saktam ga yamna khedakre government ki project kya ama sajilakpa sangalaiba miyoi kyana pat asida pata tasinduna yumkai sajinba amadi lau usinba kya asina ngasidi manipuri poni gi sajik safam leraktabadagi poni ki masing hantarakpani sahi kharagi matungdadi tungi mirolna manipuri poni asi photo amadi murti da uba natana uba phanglaroi haina mahakna mot pikhi Number 1 sagon siribagi maram se food poisoning sagon gi chakta pham leraktabadagi kudamona hada hojik lo uba hawrani aduna sagon singji nongju nungthada loina mak mapan thorani madudagi di plastic chaba hawrani garbage chaba hawrani number 1 food poisoning madugi mathangda amuk road accident sagon macha je hek pokpaga mapi sina adum magi kambu salup sida thorku matamda macha se illaga thorani food poisoning macha pi ibe mayam si plastic chaba hawrani garbage chaba hawrani aduna khoina sum yam scientific study am tawdraga su masing si sagon sibagi masing je pokpadagi sibana hele 1960s 70s 80s says the lamphel part ibc yamna chauba kogi biodiversity manipur gi yamna maroi ba role ma loriba lamphel part ase manipuri poni breed ibc gi chaktapham achauba amani hojikti kogi view ama yengjaba matamda lamphel part haibasi khajan dana different projects educational institutions adagi private institutions government gi manipur government gi department mayam gi khajan dan thamaba maram oibanina magi natural habitat disturb tawbini mapan da thore aduga hojik part mayaida akogi lamphel part ki mayaida kogi miyoiba individual singna kogi pata ta salakpa haibase I think it is the biggest threat to the human civilization and biodiversity of manipur kogi sagon gi future is very gloomy laibak thiba kogi generation akoi hojik manipur da sagon uba phangi agi icha sagon uba phangi tabudabu kogi issue next generations to come koin hanjan ahna man hairiba manipur gi sagon di nongmadi it will be encapsulated on the walls lai oina yekpa aduga koigi un hakpo oina urani it will be one of the biggest mistakes that our generation this generation will be committing Manipur Women's Polo Team gi team captain KH Havena Manipuri poni gi hojik oriba phibam asi yamnamak pukning nungsiningai ni sahi kharagi matungdadi Manipuri poni asi uba phangani thajaraktre ngasi gi mirolna Manipuri poni bu mirai biriba asi tungda asauba ningamdaba amadi soidanamakki lakani we gave the world the game of polo haina ikhau pongna laujaramba matam kharagi tungdadi ningamdabagi kholaw natana lawba phanglaroi Manipuri poni mut kharagadi polo sanaroi singsu leiraroi pumnamak asigi yenglaga amuktadi Manipuri poni asi kaloba yabra yengsi haina mahakna lungnangba phongdokhi koigi kano Manipur gi poni je hijik sabam leiraktre ado poni leitadi prayasu leiraroi adagidi khoina player si yamna di leijaba yamdi sanajaningba poni leitargadi player mangani adai club su leiraroi association su leiraroi adigi Manipur gi tangraba poni ji ju akhoi mut baido oigrani aduna maramdi akhoi mathang mamangi sarkar na akhoi ekar kunthain thoina lampen pat leiba akhoi gi ek pibirami adu pibiram baji ju ji longmi lupna akhoi gi low usandana khosandana mai thadorokna sagon jingje makhong makhup mai chakba khopa problem am legre akhoi mam ju thaga chagre aduna akhoi gi hijik paliba lengak sina nusibiduna akhoi gi ekar kunthain thoin lampen pat leibaje PBU masidagi henba NIT sajaliba mayam je akhoi poni gi oina koi separate amakatang di Manipur sarkar dagi PBO na koi player mayam di magai dagi amadi association gi magai dagi akhoi masi mati ni jari puari gi tangka kayada sanabung kayada amadi lanbung kayada tanaba thanaba yadana laklaba akhoi gi maitai sagol Manipuri poni ki laibak ngasidi tambangam dan leiri Manipur lengakna wetland ni hana lauthokraba mafum kayada ngasidi miyoi kayana lau usanba yum sajalakpa amadi lengaki oba project kaya ama sajalakpa ngasidi akhoi gi Manipuri poni gi sanjabung leisilaktre
sanjabung lai selectabsina maram orga Manipuri poni gi chakta phom lektabana lambi sorok da tholokpa amadi amor kai kya salakpa amadi gari na thomduna poni kya gi thawai bikhamno kiba yaudaba natte oirklibe film asida Manipur legakna athuba matamda mijeng changhodraba taragadi Manipur poni Manipur gi leimai dagi mutki baisi soidra wafamni video journalist Roshan Galoinana Padam Jariba Sarat Nanobum Tom TV News Imphal Manipur State ki manung changsinba lamsinga Imphal ga yamna naknana lainabagi pandamda Imphal to Jiribam, Imphal to Tamenglong amadi Imphal to More heli service hauramlaga ikang khangaudana lepkibasida miyamna penadre Hiramasigi matangda Harinagarda laiba Mangal Club ki president Nambram Chinglembana aikhoigi paumida fongdorakibada Laikai asida laizariba club asiki sanabung oiriba mafam asibo heli service asina chanaragadi laikai asisu chawkhatpagi lambi amadi miyamgi oinasu yamna achauba kanaba oiragani haiduna lam asibu club na kathokibani adubu matam khara heli service asi chanaduna emergency kayada mateng panglakpa aduda jiriba miyamna yamna haraunarami amadi laikai asigi miyamna su aikhoigi lam machet asina miyamgi mateng kaya ama pangma ngamle khanduna chawthokchaki adubu ikang khangaudana heli service asina lepkibasi karigino haiba haujik fawba chap chaba maram pidana leiri maram aduna mari leinaba singna midyeng changbiduna heli service asi hanagumna mathau tawhanbiyu haiki akogi service asi lakpa matamda akoi laikai asigi mioi mayam pullaga akoi isagi sanabung oina leijariba field jibo akoi pithok chaduna akoi maman karim moidagi akoina adi compensation lawbante akoina hai laikai mayamgi chakhatna bagini hana akoina pithokpani aduga sumai tawbire aduga hojingna komu khanghaudana lepkhibase se khoigi laiba akoi miyanmasu ni maram chana amta authority singna thijanbira haiga athubu matamna mu hawanbina bidamukta mari leinari basingda appeal to Matam kharagi mamangda heli service asina Jiribam gi praja singgi awaba kayada mateng pangduna lakle adubu ikang khangaudana heli service lepkiba asina Jiribam miyamda chawna awaba amadi oiri haujik nonju pantha yausilakpana maram oiraga Imphal Jiri lambida lambi thonggi awaba kayadumak mayoknagani masida heli service asina chanaragadi miyamgi awabada chawna mateng oigani maram aduna mari leinaba singna athuba matamda midyeng changbiduna heli service asi hanagum chana hanbiu haibasi miyamna pamna hauri Ningsing bayai haukiba chahi lisingani taranipan gi September 18 da Manipur gi Chief Minister N Biren Singh na Jiribam district ta laktuna helicopter service asi ahanba oina hodokibani Manipur gi Chingi district Singda laiba khul gi luchingba amadi CSO Singna lamai thaba thingduna umang kannana bahona bagi tangai fadaba lai haina additional principal chief conservator of forest Dr. L Punina haikre Ministry of Environment and Forest ki senthang makhada Forest Department na senduna Forest Fire Management with Tribal Leaders of Manipur haiba hiramda ngasi chingmairong da laiba Tribal Research Institute ta state ki thakta pangthokiba nomagi oiba khananaina baduda president ki oiba warol piraduna Dr. L Punina makhata raduna lamai paktak nana thabana khudong thiba kaya lakna bagya chawba maram amane masida sunatana lamlaki sa uche kaya mangkhiduna mahusagi khalda achawba singna bagi machak amasu oirakpa yai Maram maduna chingda lairiba khulgi luchingba singna lamai thabagi chanabi asi hantahanaba honaminasi haiki And on many occasions we know that a fire has been burned, fire has been set on without any purpose, and that is leading to destructions in our state. And this kind of destructions has been a big effect on our state. And every community in our state has to take the responsibility of protecting forest fires. Because when it burns, you cannot really go to the forest area, to the hills, to beat the fire in the night time especially. You cannot do it. So the fire continues to burn. So in order to control fire or manage fire, every apex body or the tribal here in the hills, most tribals are there. So the tribal bodies have got apex bodies, so they have to take decisions, and such kind of decisions that should be effective to all the villages. So they have to have a resolution to control forest fires.
That is why we call today's workshop, calling all the tribal leaders, so that we collectively take a decision and work out the way forward on management of forest fire in our state. Thauramadi Chief Guest ko iba warol piraduna Manipur ge Additional Principal Chief Conservator of Forest, Head of Forest Force Karal Hawi Angamina, Chanabi amagi matung ina umang singda paktaknana lamai thabagi chang wangkhalakle. Mamangaida ahal laman singna lamai thabadi matang matam chana niyam amagi makhada tharambane. Ngasidi khunja singna mamangai gi chanabi adu khangdana paktaknana lamai thabane. Masina maram oiraga lamlaki sa uchega madi punsi kaya mangnabagi machaka moirakani. Masina maram oiraga lamai thabagi changasi hantahannaba honaminasi haiki. The knowledge which is passed on down to us and the fruit that is passed on to us, we want to enjoy. But the challenge, I say, is we don't want to practice how they have managed fire in the past and how they have been able to bring this good result in the state or in the community. Every village or among every communities, our forefathers have their reason, they have their knowledge, how fire has been managed in the past. Taasigi kunipan gi numidang wairamda khangaudana silakiba nonglai nungsita hi laksinbada arong nomai khong fauduna cheliba Imphal Turelda tasin khibadagi thiba khangdana leirakhiba nomai khong makha laikai dagi ningthaujam thoibi sing asi asiba hakchang oina fangle. Amaromda Bisnupur district ke manung chana laiba ireng bamdagi oinam taba lambida tata tipper amagi manungda driver ama siduna leiramle haire. Paugi Marthana te mebre matang logzari. Well, this is true. No matter where we're at and how busy we were, we may not get the time to spend the whole day together, but a time always brings us together when we are dining, especially when gathered around such divinely crafted amenities. Break matungda mayam mumukhana taram nokchari makhada ba pau pizari tha asige kunipan ge nungthilda khangaudana sikhiba nonglai nuksitna maram oiraga Litan Police Station ge manung chanba mafaudam gi chadongda thokiba laibak thiba thodok amada mafam aduda koiba lakpa mioi singna tongba hi isingda lupsin khibadagi isingda tasin khiba mioi ahum ge hakchang ngasi thiba khangdana leiri State Disaster Response Force NDRF amadi Manipur Fire Service ke apunba kangbu amana ngasi su thiba humba gi thabak kana chathare ngasi mioi sing asi thibada mateng pangna bagi damang Indian Navy gi diver kangbo amasu Imphal da thunglagadauri hauzik chadongi mafam asida asi bhakchang thibagi thabak asi lepalaitana chathari mafam asida ekhoi gi paumi Nabakumar su leiri Nabakumar hauzik asi bhakchang phangkrabra kari fibam da leiri bage aina lejariba mafam asi koi sadong village hariba adumlaba mafam asidani hariba mafam asida hantak haukiba tang kunga nipal asida yamna laibak thiba thodok amakhakta akoigi lam koiba lakpa akoigi mioi sing akoigi hariba sadong village ki ising thungalaba mafam sing asida lam koiba amasung boating tauba hariba mafam sing asida yengba chatpada laibak thiba thodok amakhakta laikhidraba akoigi ningthokong dagi NS Rajiv amasung mahaki akoi manau nupa S Roman amasung makoida akoigi thabak tawduna leiba en Rani hariba yamna akoigi laibak thiba thodok amakhakta laikidaba asigi matangda hauzik phawbada ngasi ga thana numi humni phawru suraba phawbugi manung asida hariba laikidaba mioi sing asi hauzik phawba thiba khangdri akoigi national NDRF SDRF amadi fire service ki mioi sing yauna ekoi hariba mafam asida hausi akanba mongda thiba humagi thabak sathari ahing nungthin naidana thiba hubagi thabak chathariba asida haujik phawbagi di laikriba mokhoi ahungi asiba haksang sing phangbagi wafam laitri adubu ngasi akoi
नुमिदांग वायरम फावी मनुंगदा अखोगी इंडियन नेवी की अखनब टीम अमा लाक्तुना हाइरिबा अखोगी चादोंग विलेज की इसिंगना कोइसिलबा मफमसिंग असिदा अखोगी लाइबक्तिबा थौदोक अमखक्ता लैखिदबा सिंगी अदुगी हक्सांगसिंग फंगननबा अखननबा अखोई रेस्क्यू तौबगी थबा अमखक्सु पाइखननबा सेम सारी मिको खरगी मतुंगदा अखोगी इंडियन नेवी की अखनबा अखोगी मियोइसिंग अखनबा एयरक्राफ्ट अमदा लाक्तुना उसी इम्फानदा मिको खरगी मतुंगदा थुंगलरगनी इम्फानदगी हाइरिबा मफम असिदा लाक्तुना लैगिदबा अखोई मियोइ अहुंगी हक्सांगसिंग थीबगी थबक सथगनी हाइरिबा हुसी अखोइना लैरिबा मफम असि चादोंग विलेज की अखोगी अकोइबदा लैबा अखोगी इसिंगी मनाक्तनी हाइरिबा मफमसिंग असिदा लैखिद्रबा अखोगी इमुंग मनुंगसिंगी मियोइसिंग याउना अखोगी तोंगान अखोगी मणिपुर सरकार की मखादा लैबा अखोगी ऑफिसर्सिंग MLA सिंग अमसुंग अखोगी मिनिस्टर सिंग लाक्तुना यामना कन्ना अखोई येंगसिनबगी थबक सथरी हाइरिबा अखोगी थीबहुंबगी थबक सथरीबा असिदा यामना मरु ओइबा अखोई थौदांग लौरिबा अखोगी SDF अमसुंग NDF अमसुंग फायर सर्विस की मियोइसिंगसु अहिंग नुंथिन नाइदना हाइरिबा मफम असिदा थीबहुंबगी थबक सथरी अमरोमदा तोम टीवीना फंगबा रिपोर्ट की मतुंगिनदी हंतक अखोगी लाइबक थीबा थौदोक असगी ममांगदसु हाइरिबा अखोगी इसिंग थिंगतखिबदगी हुसिक पाट ओइना लैरिबा मफम असिदा अखोई ममांगदसु ही लाक्सनदुना लैखिदबगी पाव लैखरे अमसुंग हाइरिबा मफम असिदा तोंगान प्राइवेट फार्म सिंगना अखोगी बोटिंग सिस्टम अमखक अखोगी नियोंगी वांगमदा आइबदी मरी लेनबा लाइफ जैकेट नसिंगबा मयामसिंग अखोइना थंबगी महुता इराई लाइना इकोम कोमना अखोई बोटिंग की अखोई तौबगी फिबमसु उइ अदुबो थोखिबा थौदोक असगी मखादा हुजिक फावबदा लैखिद्रबा मियोइ अहुम असगी हक्सांगसिंग थीबहुंबगी थबक असिदा यामना मरु ओइना थौदांग लौरिबा अखोई SDRF की अखोई स्टाफ अमका उनदुना हौजि फावबदा करी अखोई सेक्शन थौरांग लौखटपगी हाइबि मतंगदा अमुक थमजगे मिंग अमसु मिंग हाइबियो आइसागी मिंग किंग चवांग हौजि फावबदा ngahandagi अखोई लैगिदबा हक्सांग अहुमसी फंगननबा होनबा मतमदा करी होनबिबगे हाइबदु खरा हाइबियो अखोइना अदुगी पाव हेक ताबदा अदुम अखोई अदुनुमितिगे यावराखरे सिम फमसिदा अदुगा अखोइगी खुलाई हाइबिना अखोइगी बोर्ड लेरे OBM लेरे अदु कना तोरगा मियामसे सिदा हुंगालगा थीबनी अदुबो हुजि फावगिदी अखोई फंगबगी सिग्नल सि फंगद्री अदुबो अखोइगी विक्टिम गी माखाइदगी आइना सो हाइनिंगबा मा अखोइना फंगद्रीबा बदुम थीने अखोइसे असिदा होल तौरगा अखोई चथगनी अदुगा अखोई साइड मतिंग पांगबेरिबा NDRF अमासुंग फायर सर्विस कोइसो अखोई मियामसी नाइट होल तौरगा असिदा अखोई फंगद्रिबा बदुम थीबा चथगनी ना अदुम अखोई मियामसी लेबना लेरी थीबगी थबक सिदा करिगे प्रॉब्लम लेरी थीबा सिदा अखोई प्रॉब्लम सि यामना चाउना लेरे हाइबदी यामना लुबा जगह ओइबनिना अराउंड 130 फीट अदुगा 50 अदुगा मखादुमददी 200 फीट कुंबे यावबले अदुना अखोइगी डीप डाइवर्स NDRF ngasiso yawrakple ngahansu yawrakple adubo ngahan thadabaduna at least 40 to 50 feet deep didi changba yaba adubo moigi capacity da adu makha ngamdaba adudi akhoi hojiki lakpa mayam duso aduni adubo hojiki akhoi meeting pangdoriba navy koisinadi kha akhoi da yamna meeting pangne na khalle Thank you. Aduga hausik maruina SDRF na lokhaliba thorangsing asigi matangda akhoi SDRF na kari tawribage haiba matangda khara thamgra matung asida laikidreba nupimsa rani gi imung manunggi miyosing na kari phongdorli haibadu amuk thamjage chai ming thojam hera chandra ming thokong dagini laikidreba accident hoiba mkhoi ohumje atopom da nateba khoi nipa ni sina ini gi macha singni nupisina aina yamna pomba aina isa sangna roksarakpani makoi ahumje numi humni sure udaba mayam changduna phangnaba thibiyo aina haijani siaraga maroin SDRF NDRF fire service na thiba humbagi thabak sathaiba ahing nungdin naidana khoi thiriba se masdadi apenba pokpara kari gi pendaba apenba lebra moy makoina thibiba ji phajana thibi adu अखोई याम पेले अदो लेरिबो खुनला सिगी खुनजासिना जु अखोइदा सम मतेंग खरा सम तौबि चाबा थपकगी करी देगी लेफम न चिंबा खरा सम हेल्प तौबि असि हायरगा मयामना इसासिंग असिबो फंगनाबा थिबियो न हाइजनी अमरोमदा अखोइगी लेगिरेबा नुपामसा अनिदुगी इमुंग मनुंगी मियोइसिंगना हुजिक थीरिबा अखोइगी चाथरिबा थीबो हुंबगी थबक असिदा करी मखोइगी थमोइदा करी फावबगे हाइबदु अमुक थमजगे
Govindas. Hausi fawbagi ngasi ka thana numi humni sujan khre haiba numi humni sujan krabasi bawda akhoi laigi daba haksang singji phangba yabagi possibility bogdi laitri adu laidi bai film sida kari thamina ngarang de yam kanna sarkar na so honai adu ko khungi mi sing na so cooperation yam phajana pebire ko adu isor khota lai adu ga sarkar ki side gi khoi Indian Navy gi deep diver side ai na khoi yamna kuina irupangamba moi kangbu ma Visakhapatnam dagi ngasi soina thungan gani hai ado ai hana Manipur cadre so oiba khoi Barun Mitra ma se defense secretary procurement da laibani ma masa ga soi wari sare do ngasi si ma gi mother si operation masam tawa ma le do gi suti loramba do ma na de khuji hairak pada Jorhat tagi aircraft am salaga Visakhapatnam da lairiba khoi mi 13 se mi 13 si manung da train thoi amana diverse oiba irupangamba kuina ko aduga mi officer ani maga makhoi soidana ngasi si yahon gane na hai makhoi la gadi ai di soidana ngasi mak makhoi operation si hauraga so hayeng fawi manung dadi ai gi lai hidraba angang hom si asi phangwang ngadaw ma le nei da mai ta jo singi angang si kari thongna bi ai lai hidraba nu pamsa ani si ge ma mane ma gi mother gi mabung hai tare ko ai gi sanupi he kai ga thangnaba adugi masa nupane ani se masim naw se mafam sida sahi ki matung de gidi ko gi sigi jaga se tourist spot ama were hujiki hai ba tourist spot sida boating gumba ke masi masi saka gi akang na bandi ti niyo hai batare masi laibam sung laitaba khangdana ko gi chana kanglon si inba indaba khangdana boating system ayam taw kan do hujiki misi mina thoye masi gi matang de kari thami asiti masi regulation ama taw darkar ta gani ko gi lairiba hujikti dam mayam sare samna kan khuga da mi kyam sirangani sarkar da report leng do man deb asida series aina khanja matam da so far mi kuntra ka taruk sure hai akoi ahum siga tharaga kuntra taruk sure de hana akoi major khara lorong ga dong ni aduna ayamba dam lai mafam ada khobum dam da mi si yauri aduga akoi gi hojigi thawal gi dam si mi kya si gani adagi dam lai ba kholi ba water bodies mayam lai sing sida yamna regulate tawdaba safety oiba yaudaba hi no mayam sinabase asi ga sarkana regulate taw phagani aduga masiguma tragic incident se akhoi gi ahum sinaroi boy hanse nei di sarkar thamjani thank you makata na akhoi gi mikuk khargi matung da haibadi pung mari makhai faw manung da Indian Navy gi akhana ba team ama khak laktuna hairiba laigidreba akhoi gi mioi ahum asigi haksang sing thibo humbagi thabak sathana ba usi akhoi Imphal da pung mari makhai faw gi manung da yaurakani haibagi thasaba mafam sidagi tom tv na fangi matamdu da pung mari gi matung da Indian Navy gi team ama lak ama matung da kari karamba thorang laukhulak pake haibadu miyam da mu tamjage camera person ibung snaga loinana paudam jariba Nabukumar Khawpam Times of Manipur Chadong Thagachari Nabukumar Makhataba Pau Udumak Loksage Hausagamuk Makhataba Pau Pizari Andhra Kendrada Minister T.H. Shyam Kumar boycott Taubada Integrated Youth Development Organization Ningthaunai Yaude Haina Organization asigi Finance Secretary K.H. Mukram na Fongdokre Ngasi Manipur Press Club ta Organization asigi member kayana saruk yaduna pangthokiba paugi mifam aduda K.H. Mukram na makataraduna Haukiba April 25 da Azad High School gi lampakta pangthokiba paugi mifam amada Andhra Kendrada laiba organization taramathoina Andhra Kendra gi MLA su oiriba Minister T.H. Shyam Kumar bu Andhra Kendrada boycott tawbagi wafam lauthokhe adubu hariba organization taramathoy aduda Integrated Youth Development Organization ningthaunai saruk yai haiduna organization asigi president ni haiba MD Bhaskar Kauba miyoi amagi maming yauribasi yamna laibak thibani Hiram asigi matangda organization asiga mari leinade MD Bhaskar na organization asigi president su oide organization asina Andhra Kendrada Minister T.H. Shyam Kumar boycott tawba leite paugi mifam aduda saruk yakiba singna numit humni gi manungda miyamda sengdokpirau natrabadi logi mateng lauragani haiki ngasiga thana 3 days fogi manungda sengdokpiraknaba haijari garigumba sengdokta bataragadi madura tholapa afafata gi daita punama hairiba miyoi sing aduna pugadamani amadi akoi hujik club ki maikaidagi legal action launaba sem sabasu loijare akoi ye club ki makoina tholeiba press note sida club ki president MD Bhaskar raina hairibasi MD Bhaskar na president oikibasu leite Pimpong Choco Wineni Kauba magi Facebook ki post amada
Andro Kendragi Nupa Nupibu Yamna Hantaba Thakta Irakpa Amadi Taba Yadaba Wahiwata Sizinarapa Tawangasi Sarkarna Thigat Piduna Exan Lokhapiu Haina Ngasi Manipur Press Club Tapangthokpa Paugi Mifam Amada All Andro Maira Paibi Association Gi Secretary CH Omeshwari na Fongdokre Poirai Leimarol Gi President Imam Mem Chaubi Amadi All Andro Maira Paibi Association Gi member Kayasu Paugi Mifam Aduda Sarugyake Umeshwari na makha taraduna Andro Kendragi Nupa Nupina Kari Taukiba Yaukrabage Pompeng Choko Wineni Haiba FB gi post amada yamna fazadaba wahiwata kaya irakpa asimak yamna thamoi sokna nungaite Athubada post asibu thagaliba sing asi kana kanano haiba thidokpiduna action lokhatpiu haike Nupi oibigi izat sokpa phi mullaga mapunsigi mimang thokpa ngamdanaba izat manghallo Haibase All Andro Maira Paibi Association na asuki mati thamoi sokna nungaite amasung contem tawi asigumba fattaba mioi sing asi sarkarna athubada thidokpiduna Andro nupigi nungaitaba aki tujungbasi ko anbiu Andro nupina lana unaba sinbiganu masi yabang amjaroi Paugi Mifamadu da Sarugyakiba Poirai Leimarol gi President L Mem Chobina haikibada Masak Lokpal Manba Mawongda Androgi Miyambu Yamna Hantaba Mawongda Nganglakpasi Yamna Laibak Thibane Androgi Fidam Ningai Oiraba Miyamgi Chana Longchat Kayabu Khangdabadauna Laibak Miyamda Yamna Fazadaba Wahiwata Kaya Irakpa Tabayadaba Wahising Iduna Praja Singbu Hunduna Nganglakpasi Condemn Tawe Athubada Sarkar asina action lokhatpiduna Kanana Tawbanu Haibadu Khangdoknaba Honabiu haike Andro Prajada Asugumna Kanagumba Mioi Karana Akitu nabaga loina na asukyamba ahakpa saira ama piri base akoi praja ama oina aduga koi boregi oina su koi machi akoi andro se kanana te akoi isa isuni ipai pugi haktek tagi lera aba andro ni aduga loina na akoi lup ama su oiriba andro ni andro da sokai base akoi thamoi chongna nungaite All Manipur Working Journalists Union gi chahi gi General Body Mifam Hayeng Ayuk Pung Tara Taba Matamda Manipur Press Club ta pangthoklagani haina Union asigi Secretary General gi Cherol amana haide Cherol asina makha taribadi chahi asigi account statement amadi General Secretary gi report Mifam asida puthokani Loina na anauba member sing provisional oina lausinaba amadi Union gi associate member sing lausinbagi wafam sing puthokani aduga atai atopa agenda kaya su khanagani Masigi makha tarakpada Paumi Singh Chief Minister ge Haksel gi Tengbang card sing yanthokani Mifamasi hek loibaga union asigi nauna thau pugudaba singi standing committee gi mikhal chana kanglon gi matung ina press club ta pangthokani Mifamasi da member sing na matam chana laktuna sarugya biu hairi Imphal Sahar manungda bom pokhaiba amadi bom thamjilambagi thogdo kaya tattana thokliba sigi yenglaga Imphal West District Police na lokhalakpa section tharangi saruk ama oina ngasisu Imphal West Commando na City Police Station ki manung chanba Thangal Bazar gi Dharmasala Alu Gali Hau Kaithel Ima Market lambi amadi Rup Mahal Tank lambida Paksana thiba humbagi thabak chathakre Ayuk pung Nipan dagi Nipan ga minute yankhai fawba Imphal West District Police ki additional SP Operation AZ Sarma gi miyeng makhada Chathakiba operation aduda punna miyoi chahumga marifutaruk masa masa gi saktak che puthokanduna masa khangdokpagi thabak chathaki Maduda miyoi taramari makhatana verification taunanaba City Police asinake Sinmi Singh numid May de 2019 alakpada malem gi suri nomliba Sinmi Singbu korkom gi maikai degi ikai khumna maulakle korkom gi publicity committee na thadorokpa cherol amana hai matam gi matung inna pothok puthokpa amadi subanomba gi mawongda ahongba kaya ekhoina uba fangli aduga Sinmi Singbu senjau paiba kaya na season aningba mawongda season abasu chanabi amoina thaudok kaya sisu makhatana chatharakle Masigi mayokta malem gi mafam kaya da Sinmi Singh apunba kholau kaya thoraktuna Sinmi Singh gi damakta yai farol kaya semduna hingbada khara makhai marek mahau yauhanki amadi Sinmi Singh gi numit me de sibu haurafam su oiki hairi Cherol aduna makha taraduna miyoiba khunaina chawkhalakpa amadi lairik laisu haibagi chang wangkhalakpa gi matung inna lam kaya da Sinmi Singh gi thaudang yamna chawi haibasi khangnarakli loina na ikai khumnabiri Chaukan Maikai da yang na chenli adum oinamak iramdam gi Sinmi Singbo hanthana yengbagi chanabi amagi mami adumak taba fangli su hairakli Self Employment Voluntary Association Manipur gi kun nipan lak suba mapo kumon thoram pangthokre
ngasi Imphal ge GM Hall da pangthokiba thoram aduda Manipur gi tongan ba mafam singdagi lakpa miyoi kyana saruk yakhi ngasi gi thoram aduda wangang laduna CEO Seva Manipur gi PS G Gitaranjanna Seva Manipur asi mating leiba miyoi kyana punsinduna khunai asi gi yaifanab gi damak lingkhat khibani Organization asina haukiba chahi lising ani tara manga fawda sotharaba imung lising yang khairomda mating pangnabagi pandamda Paikalat liba thabak thorang kaya mai pakre lakadori ba chahi lising ani kun manga fawda lairabagi pankhai makhada leiba imung lak amada mating pangnanaba pandam thamli haike Seva asi aina thengazari isi sahi tara gi mathakta aina zare he akoina usik mayam no ubi matamda Seva asi yamna nungai ai phaba imung amadong no ubiram ba yai ado matamda akoina thengnagi ba awa mayam am thengnagi awa mayam du lanthora kamdani thengai na kamdani asi akoina asi yobiba tha haiso tai asi yobi bese Pau gmerthana tema bring ama muklozari Yoga teacher jobs in Delhi for freshers. Sri Krishna Classical Yoga Group of India, New Delhi, headquartered agi tholok Cherol amagi matung inna North East ki oina yoga teacher humfu selection khanjagani maru oina India gi mapanda chetpagi khudong chaba pizagani job ki mafam na Delhi amadi UP dani saruk yabining ba singna Athuba matamda online resume biodata thabirau aikogi contact number 9810993987 email birlayogaolympics@yahoo.com interview place Classic Hotel Imphal break imatuna mayam muka hana taram nokcha bagaloina makhata ba pausing pizari Tezpur dagi Guwahati ki Amengaon tamna haukiba nomaizing da mikhalda season akidaba Electronic voting machine EVM sing purakpada chayet naba kaya thokibagi pau leiringai cherakta Arunachal Pradesh ta thokiba EVM ga mari leinaba thodok amada repol tawgada polling station tarateret ki EVM sing holakpa helicopter amagi helipad ta yamlaba explosive kaya thamjilamba thengna kre thodok asi state adugi kolarang da thokibani hairi Haukiba Mars Mapanda Myanmar Army na fakiba NASHN ke giluchingba manga adu lakliba me tarukta laibak adugi court amada trial chatharagani Myanmar gi Sagang region da laiba NASHN ke gi license officer Haukiba Mars Mapanda Myanmar Army na chathakiba operation amada makhoi manga adu fakibani Home Ministry na Congress President Rahul Gandhi da mahake citizenship kamari leinana lakliba complaints sing adugi matangda mahaki oiba firep khanghanaba notice pikre BJP MP Subramanian Swami na thagalakpa complaint aduda Rahul asi British citizen ni haina pali hairi Home Ministry na Rahul Gandhi da hiramasigi matangda mahaki oiba warol adu chayol ani gi manungda khangalakna ba hairi ngase yu phone kiba pauche singda kari kari maru eba pau yaw kibage habdu mayam puna miyeng taminase Lamjingba Times Chingkai Chingi Water Supply Scheme chahi sigi December thada loisinaba pandam thamli Chief Minister Sanaroi ama oina Manipur gi damak ikaiba leitana khotna khigani Daina International Pair natte amta Jetty Rota commercial gi oiba gari sing athingba thamkre Minister Shyamkumar boycott taukiba leite Sangai Express CI Kulenda AR amasung IM anigi marakta chauna unkhatnare Pogna Firm Isinga lukhiba sing thibada mapangi expert kharsu yawangadawre Imphal Turel da lukhiba mi amasu thiba khangdri Government na matam sana yengsilamlabadi thogamdaba suyai Bijoy Naharol gi thogdang Ramrei village area da hi laksin bada lukhiba mioi ahungi hakchang phangba ngamdri Lukiba hakchang sing thina ba Home Ministry na ngasi Navy gi expert team tharak lagani Huyan Lan Pau Agriculture loisang na sahi khudingi lawmi singda urea matam sana phangandabagi wathok kumsisu laigadawribra ECL Express Lagdiba yumsa kaishnumit fawda Manipur tamthiraba cyclone phoni yoksilakpa yari IMD IM na lairiba unauthorized camp sing khudakta thadokadabani haina AR na akanba warning tawkre Sana Laibak Chadongda hi laksinbada yaukhiba mioi ahungi hakchang thiba phangdri Makhataba yathang thoktriba fawba chadongda hi service tawdanaba khangankre Ireibak Nonglai nungsita hiraknabada mangkhiba mioi mari thiba phangdri
water body singda unauthorized oiba hi sizinaba thingle me ama fawda Manipur akan ba nonglei nungsit mayok narba yai Met Department aroi bada maroi ba paw mu kahna Manipuri pony ki chokta famoiba wetland sing mangsilakpana pony ngasidi mutkiba yabagi akiba leire Heli service lab kibana mara moiraga jiri bamda leiriba miyamda khudong chadaba kaya mayok na hale Amadi lamai thaba thingduna umang kanna ba hona bagi tangai fadaba lei haina additional principal chief conservator of forest Dr. L Punina haikre Hauziki wenedi matang asida Manipuri Paulo sinjare paumiyeng tabiriba myam punamak po ASHAPRIYA nam kana khurumjari